Manipur na Amuk Hanna National Games host Tounaba Akanba Maong Da Hotnari HAINA Chief Minister NONGTHOMBAM Biren na PHONGDORAKLI. Uttarakhanda pangthokadoriba kuntranipan suba National Games ta saruk yagadaba sanaroi amadi official singda yaifa paujal pibagi ngase Chief Minister ge Secretary ta pangthokiba thoram amada wafam ase phongdokibane. Chief Minister NONGTHOMBAM Biren na makata na hai Manipur lengakna sanaroi singdamak hotnaba yaba khudingmak hotnaduna lakli amadi makata na su hotnakigane. Lamdam masigi Olympian singi oiba Akanaba Park ama saduna thamle masigi mathakta National Games ta gold medal lorakraba sing thabak hapada cabinet na ayaba pikre Manipur thokliba irang asina maram oiraga sanaroi sing na practice tawbada khudong chadaba kaya mayok nakrabasu sanaroi sing asina lamdam masigi damak medal logduna halakpa aduna asing ba mai pakpa oigadoribane Masana Taramapan Romda Sanroi Chambri Henbana Saruk Yagadoriba Asina Lamdamasi Anoba Mingchat Ama Soidana Purakani Haike Thoram Aduda Forest Minister T.H. Biswajit Veterinary Minister Kashim Vashum Social Welfare Minister Haikam Dingo Amade Lamlai AC MLA KH Ibomchasu Sarukyake Thoram Madugi Sarugama Oina National Games ta Bugadaba Firasu Manipur Olympic Association ge official singda Chief Minister NONGTHOMBAM Biren na Kusinake